All Manipur Bar Association Ambana Cherap Court ki fencing wangma footpath mathakta street vendor semgat sagalakpabu yaningdaba fongdokladuna uripok apunba loop amade uripok apunba nupi loop na ngasi ayuk pung 5 dagi hauduna ngasi numidang wairam pung 3 fauba kaukiba uripok lambi shutdown gi khongjangda police na ban sawatpa miyoi ani fajinkhre. HAOCHONG subdivision ki TD block ta chahi asigi Independence Day pangthokpa nanghandrabadi HAOCHONG subdivision da Independence Day boycott tawgani haina HAOCHONG village ki chairman Jari Bariam na fongdorakli. Democratic Republic of Congo gi Italy gi ambassador sakhangdaba singi attack ta laikidrei ngarang ambassador yauba convoy ama lakpada sakhangdaba singna Kanya Mahoro gi mafam amada attack adu chatharakibane attack adu da ambassador gi bodyguard amasung driver su laikidrei. Malim gi oina COVID-19 positive oiba missing crore 13,38,8,8,9 sukhrei laina asina maram oiduna laikhidaba missing na lakh 13,9,9 ga chatrat ke 9 sukhrei India gi oina hauji fawbada positive oiba mioi crore ama lakh 10,9,5 ga 9,9 sukhrei amadi like naba ngamdana COVID-19 na maram oiduna laikhidabana mioi lakh ama 53 ka 435 sukhrei. Kwakta manung khaktagi oina team 12 na saruk yaduna chatharakpa ahanba 7 men's A-side football tournament ki ngarang numidang sanakhiba final match ta KIYDO na Royal FC bu 3-0 da maithiba piduna winner oikhre.